ꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯋꯥꯎ ꯐꯖꯕꯅ ꯂꯩꯔꯦ ꯍꯪꯒꯥꯝꯗꯣ ꯆꯥꯎꯕꯅ ꯂꯩ ꯁꯥꯠꯂꯦ ꯁꯤꯒꯤ ꯁꯤ ꯂꯩꯔꯦ Hi guys, welcome back to my new vlog. ꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯀꯣꯂꯤ ꯍꯋꯥꯏ ꯑꯁꯤꯅ ꯀꯩꯅꯣ ꯑꯁꯤꯁꯦ ꯇꯦꯁꯤ ꯂꯩ ꯁꯥꯠꯂꯦ ꯇꯦꯁꯤꯒꯤ ꯁꯤ ꯂꯩꯔꯦ ꯎꯈꯥꯛ ꯌꯥꯝꯅ ꯊꯥꯏ ꯑꯩꯗꯤ ꯍꯤꯡꯒꯣꯜꯗꯐꯥꯎ ꯌꯥꯝꯅ ꯂꯥꯛꯇꯦ ꯉꯁꯤ ꯐꯤ ꯐꯧꯕꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯎꯔꯤꯁꯤꯅꯤ ꯁꯤ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯁꯤ ꯍꯥꯃꯦꯡꯅ ꯃꯌꯥꯡꯒꯤ ꯑꯗꯨꯅ ꯕꯦꯔꯥ ꯈꯥꯗꯗꯤ ꯂꯣꯏ ꯆꯠꯊꯣꯛꯏ ꯑꯗꯣ ꯇꯦꯁꯤ ꯁꯤꯒꯒꯤ ꯃꯔꯨ ꯍꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯗꯩꯗꯤ ꯃꯔꯨꯗꯣ ꯂꯣꯛꯑꯒ ꯐꯧꯔꯅꯤ ꯄꯥꯜꯂꯛꯑꯅꯤ खर मचे मचे लोना सुना था करी हुद्रु आज कहीं नो ओ खांगे खांगे थिना तिलौ मना थिना कई पाम्बी नो से सिकई जे सी मोटर ओ आई दी अमुखा केनोदा लाक्ट्रमिना खंग्रे सी कोली हवाई लई साटले दो फजबना सिगगी पालकदोनी मरु सिगा हंगाम सु लईरे सिगा जे कइनो टोमेटो पाम्बिरो खामिन सिनबी ओय माने हंगाम सु लईरे हंगाम दो चावबना सांगबना लोय पेरे लईरे पेरे सिंजु चाबा हावगदी ngasi ayukta barogi duga chai पेरे सिंजु असीना करी ओइदोइनो सिगा चरु हापी जे सी करी ओइदोइनो फदिगोम ओ सिगा खरमा फदिगोम पाले सिना नौना नते कुइरे असी केनो तौबा सिना अहाम तौबा ngन्न चाबगी सिना कोना थेंगना चाबगी तो खटलिमी हे खामेन सेंबी कोली हवाई लईरे कोली हवाई पानबा हौरे दो मरुबुदी चंगद्री खर पान हौरे खर मन लई पान हौगली दो लई पान हौगली खर मन मरु चंगद्री खर असी मरु चंगलपद सी चमना थोंना चाबा हावबनी दो मयाम लईरे सिगा वाव फजबना हंगाम दो सिरीमा मा सिगो मुला सुलैरे दो मुला सिगा सुलैरे मुला जे कइनो लेबाक दे थोक ना लैरे कोली हवाई लैरे फजबना सी पेरे थतके माने पेरे सिंजु चाबे सी आलू उच्चारी मी अदुना फजदरे दो उच्चारी तीन तादनबा मयामसु खुंद लैबा मयामसु आलू थारमगनिको आलू मच्चा चा भाजी चाबा से हावनी असि तालागा भाजी चाबा फजना आलू मच्चा आलू अचौबगिना महावमनी आलू मच्चागिना महावमनी सि आलूगी मरक मरकता हंगाम सु जावरी कोली हवाई जो जावरी कोली हवाई ना सोम साइड ता जामना पाली सिगजु दुम आलू मरक मरकता दुम कोली हवाई जावरी हंगाम सोमदम चसी को सोमदम जिंग जी सी लाइन जे लोरे सोम लाइन दम चसी कई पाले बा जिंग दो सा सी कई नय बदो सी पाम्बी जे हुइद्रु सी चीनी अंगांग को तोट लागी कबोक तोट पसु जाय चीनी अंगांग को सिगगी पालक तो माने पोचे ऐसु फजन खंगदे तो दो खाकजाना थाई खोगी लागी असीजे कोना लागी पोत तोगी को थमदोइनी दो आलू सी मा सिगा फदिगोम सु लेरमी खरा सिगा लेरे फदिगोम सी कमाइना उदोइनो हे कोना फदिगोम पालिस
ꯑꯥꯂꯨꯅ ꯂꯣꯏ ꯀꯨꯞꯁꯟꯈ꯭ꯔꯅꯤ ꯄꯦꯔꯦ ꯂꯩꯔꯦ ꯃꯨꯂꯥꯁꯨ ꯂꯩꯔꯦ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯋꯥꯎ ꯁꯤ ꯃꯣꯟꯖꯥꯎꯕꯤ ꯂꯩꯔꯦ ꯑꯗꯣ ꯃꯣꯟꯖꯥꯎꯕꯤ ꯍꯪꯒꯥꯝꯒ ꯊꯣꯡꯅ ꯆꯥꯕ ꯍꯥꯎꯕꯅꯤ ꯍꯪꯒꯥꯝꯗ ꯈꯔ ꯍꯥꯞꯄꯀꯣ ꯁꯤꯒ ꯐꯗꯤꯒꯣꯝ ꯂꯩꯔꯦꯗꯣ ꯐꯖꯈꯔꯦ ꯍꯤꯡꯒꯣꯜꯁꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯐꯤꯁꯨ ꯁꯥꯏ ꯑꯗꯨꯅ ꯍꯤꯡꯒꯣꯜꯗ ꯌꯥꯝ ꯊꯣꯛꯄꯁꯦ ꯁꯪꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯣꯛꯂꯛꯇꯦ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯇꯧꯔꯤ ꯉꯁꯤ ꯁꯨꯝ ꯃꯄꯥꯟꯗ ꯏꯪꯉꯤ ꯍꯥꯏꯅꯀꯣ ꯀꯩꯅꯣ ꯐꯤ ꯐꯧꯕ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯥꯁꯨ ꯌꯥꯏ ꯀꯥꯏꯅ ꯂꯥꯛꯄ ꯑꯗꯨꯒ ꯑꯗꯨꯝ ꯍꯤꯡꯒꯣꯜꯁꯦ ꯐꯖꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯁꯣꯝꯗꯗꯤ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯄꯣꯠꯅ ꯑꯩ ꯁꯣꯝꯗ ꯆꯪꯉꯨꯔꯗꯤ ꯅꯦꯈꯥꯏꯔꯅꯤ ꯁꯤ ꯑꯩ ꯍꯜꯂꯒꯦ ꯇꯞ ꯇꯞꯅ ꯇꯧꯅ ꯄꯣꯠ ꯅꯦꯈꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅꯀꯣ ꯀꯔꯤ ꯍꯥꯏ ꯆꯩꯔꯛꯄꯁꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄ ꯈꯪꯗꯦ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯏꯅꯥꯎꯅ ꯈꯔ ꯈꯛ ꯊꯥꯖꯤꯟꯕ ꯑꯗꯣ ꯐꯖꯕꯅꯗꯣ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯥꯏꯐꯦꯠ ꯖꯦꯅꯝ ꯃꯥꯟꯕꯅꯤ ꯁꯤꯁꯦ ꯁꯤꯅꯕꯨ ꯖꯦꯅꯝꯅꯕꯨ ꯈꯥꯏꯕꯣꯛ ꯑꯣꯏꯅ ꯁꯤꯅ ꯃꯄꯨꯡ ꯑꯣꯏ ꯁꯨꯃꯥꯏꯅ ꯀꯣꯔꯛ ꯀꯣꯏꯔꯅ ꯁꯤ ꯕꯣꯔꯥ ꯆꯥꯕꯁꯨ ꯖꯥꯝ ꯍꯥꯞꯄꯒ ꯕꯣꯔꯥ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯁꯤ ꯈꯨꯟꯒꯤꯅꯤꯅ ꯌꯥꯝꯅ ꯁꯥꯡꯗꯦ ꯍꯥꯏꯕ꯭ꯔꯤꯠꯇꯨꯅ ꯌꯣꯟꯕꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯄꯗꯨꯅ ꯌꯥꯝ ꯆꯥꯎꯕꯅꯤ ꯌꯥꯝ ꯁꯥꯡꯒꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯄꯥꯟꯕꯁꯤꯅ ꯐꯩꯀꯣ ꯁꯥꯔ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯁꯨ ꯐꯖꯗ ꯑꯁꯤ ꯁꯥꯏꯠꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏ ꯉꯥꯛꯇ ꯁꯣꯝꯗꯅ ꯑꯥꯂꯨ ꯃꯆꯥ ꯑꯆꯧꯕꯁꯨ ꯈꯔ ꯃꯆꯥ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯃꯨꯂꯥꯁꯨ ꯌꯥꯎꯔꯤ ꯁꯤꯒ ꯃꯣꯇꯣꯔ ꯁꯤꯒ ꯇꯤꯜꯍꯧ ꯃꯅꯥ ꯁꯤꯒꯩꯁꯤꯅ ꯎꯆꯦꯛ ꯂꯥꯛꯑꯒ ꯄꯥꯏꯅꯕ ꯇꯣꯡꯅꯕ ꯇꯤꯟ ꯆꯥꯊꯣꯛꯅꯕ ꯀꯣ ꯁꯤꯒꯩꯁꯤꯅ ꯎꯔꯤ ꯑꯣꯏ ꯃꯥꯅꯦ ꯎꯔꯤ ꯑꯗꯁꯨ ꯎꯔꯤ ꯑꯗꯣ ꯁꯤ ꯁꯣꯝꯗ ꯁꯥꯏꯠꯀꯤ ꯕꯦꯔꯥꯁꯦ ꯐꯠꯇꯔꯦ ꯍꯥꯃꯦꯡ ꯆꯪꯉꯛꯄ ꯁꯣꯏꯗꯔꯦ ꯑꯣ ꯅꯦꯠ ꯈꯥꯔꯤ ꯃꯥꯅꯦ ꯆꯪꯉꯛꯄ ꯉꯝꯃꯦ ꯆꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯃꯌꯥꯝ ꯆꯥꯅꯤꯡꯉꯁꯨ ꯄꯥꯔꯁꯦꯜ ꯇꯧꯅ ꯊꯥꯕꯤꯔꯛꯀꯦ ꯑꯥꯂꯨ ꯃꯆꯥ ꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯤꯀꯣ ꯑꯗꯨꯒꯩꯗꯤ ꯃꯅꯥꯛꯇꯅ ꯑꯗꯨ ꯃꯅꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯒꯤ ꯍꯤꯡꯒꯣꯜ ꯁꯤꯗꯒꯤ ꯁ꯭ꯋꯥꯏꯁꯤꯐꯥꯎ ꯑꯗꯨꯒꯩꯗꯤ ꯑꯗꯨꯏ ꯃꯊꯪ ꯑꯥꯗꯩ ꯎꯔꯤ ꯁꯦꯎꯔꯕ ꯑꯁ꯭ꯋꯥꯏꯁꯤꯐꯥꯎꯅꯤ ꯍꯤꯡꯒꯣꯜ ꯃꯣꯏ ꯍꯤꯡꯒꯣꯜ ꯆꯥꯎꯔꯤ ꯌꯥꯝꯅ ꯑꯗꯩ ꯁꯣꯝꯗꯅ ꯂꯧꯕꯨꯛ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯅꯤꯅ ꯂꯧ ꯈꯥꯎꯅꯈꯔꯦ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯇꯧꯕꯩ ꯃꯇꯝꯅꯤꯅ ꯍꯪꯒꯥꯝ ꯀꯩꯀꯥ ꯆꯨꯝꯗꯣꯡ ꯆꯥꯕꯩ ꯈꯣꯠꯄꯩ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯜꯂꯒꯦꯀꯣ ꯌꯨꯝꯗ ꯆꯠꯂꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯃꯇꯝꯅꯤ ꯑꯩ ꯌꯨꯝꯗ ꯈꯔꯅꯤꯒꯤ ꯂꯥꯛꯑꯝꯕ ꯏꯂꯦꯛꯁꯟ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯉꯔꯥꯡ ꯏꯂꯦꯛꯁꯟ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯚꯣꯠ ꯍꯥꯞꯄꯩ ꯂꯥꯛꯑꯝꯃꯤꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯄꯣꯔꯤꯈꯥ ꯍꯌꯦꯡ ꯍꯪꯆꯤꯠꯅꯤ ꯑꯗꯨꯒꯤ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯨꯕ ꯂꯥꯛꯏꯅꯤ ꯂꯣꯟꯁꯤꯜꯂꯝꯕꯗꯥꯏ ꯅꯠꯇꯗꯤ ꯀꯣ ꯅꯠꯇꯗꯤ ꯍꯥꯃꯦꯡ ꯂꯥꯛꯀꯅꯤ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯐꯔꯦ ꯑꯣꯀꯦ ꯇꯥꯇꯥ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛ